Manipur ki Thawbal district ki manung channa leiriba Hirok hariba mafam asida leiriba SPO haibadi Special Police Officer mayamna SPO hairaga samna khangnariba Hirok ngak senanabagi damakta leiriba Security Force asigi group ama oiriba B company gi kadar single loinana Kendra sigi kai khumnazariba MLA Dr.Th Radheshyam yauna Hirok ki khangrok hariba mafam asida hangdok liba quarantine center asida sana thaknaba potlam sing yenthokhtuna mateng pangbagi oiba video footage khara mayamda thamjari aduga hariba SPO B company gi group singna thamlakpa wafam amsu mayamda pathoktuna tahanjari ahanba maktada Hirok SPO B company na khurumjari mamangda su covid laina asibu kanbada amadi Hirok sida covid laina asibu muthatpada thawai hakchang yauna honajakhiba matamadugi education minister sir Dr.Th Radheshyam-gi mijeng makhada khangrok hariba mafam asida hangdokliba covid care center asida SPO B company na angamba mateng pangduna labi ngasisu covid ki ani subo web haina khangnaba laina asina amuk malem sida sekheng ama pirare adubo Hirok kendra sibu kandaba yade haibagi wakhalonda thawai hakchang yauna honajariba hojikna kendra sigi MLA oiriba sir Dr.Th Radheshyam gi miyeng makhada hangdokjariba covid care center asida ngasisu SPO B company na angamba mateng pangbagi thoram ama pangthokjari ngasi SPO B company na mateng pangliba asidagi hojik malem asida sandorliba covid ki ani subo web asi malem sidagi mutkibo oirasanu haina SPO B company amasung Hirok kendra asigi MLA oiriba sir Radheshyam-ga loinana ishorgi mafamda thongni jari Hirok kendra sibu karida soikhigadage haiduna yengsinjariba covid ki ani subo web asibu su muthatpada achobo thokdang lobiriba kendra sigi MLA oina leibiriba sir Radheshyam-bu ikai khumnabaga loinana SPO B company na punsi nungsangna leinabagi damakta samlaba khudol kharasu tamjakhre sarbusu SPO B company gi maikaidagi ana ayek yaudaba oirasanu haina ishorgi mafamda thongni jariba SPO B company hariba thoram asigi video footage khara yeng taminasi